Indian ahan boina yumbu oiduna ngarang dagi New Delhi da First Khokho World Cup India 2025 hokrai. Ahubun mita nupagi ahan match da India na Nepal bu maiti PK. New Delhi ge Indira Gandhi Indoor Stadium da sathariba First Khokho World Cup aduda nupagi Group A ge ahan match da India na Nepal bu panjil nifunitoi kontratareta maiti PK. India ge nupagi Khokho team da Manipur ge sinam Rokeson Saruk Yari. World Cup asida nupagi Group A da India, Nepal, Peru, Brazil madi Bhutan ga puna taminari. Nupi ge dana India Group A da Iran, Malaysia, Republic of Korea ga taminari. Leba kun mathoi dagi lakpa nupagi team kunna Group Mari da Saruk yabaga lunina nupi ge dana lebak taramapan dagi team taramapan Saruk yaduna thasi taramapan fauba athoi hen tanagani. Nupi goina ngasi numidang pung tare tawada India gi ahanba match ta South Korea ga sanagani aduga nupa gi goina India gi ani super match ta Brazil ga ngasi numidang pung nipan gi minute tara manga tawada lamba tawnargani panbaya badi sathariba World Cup asida Manipur Amateur Khokho Association gi Secretary General Secretary oina Thaupuriba Moirangthem Mudusudon na Technical Committee gi Chairman oina Saruk Yari masigaloina na Manipur gi KH Imo NIS amadi M Manglem NIS anina International Technical Official sing oribani